Nang maithiba mi nate wasi taraga nangna thajaroi nangbu piklingaidagi maithiba mi ama oinaba semlakhi nangna piklingaidagi khangningba tawningba yamna pokhi wahang hangki karigumba ama oibagi manglan thamki khalliba thamliba manglan adu phangbada thona matik chana leiba ngamaroi khandaba wakhal nangonda yawi adu chawrokpagi matungina nangna makol ama tawa hangi nangi natik nate thikne mana thala angano tapna makolsi mapanda tarambadagi nangi manungda changlai sum tarambadagi nangna thajarai wahai sibu wakhalna asengwa amani haina losilli amuk hai atopana mina khulna thengna mana kari khankini amuk hai si ekhoi imungda tongnade wakhalda phawi soirabadi kari oigani soirabadi chunthokpa yade soiba yade ngasi video si kibo pokpagi maramda oigani nungtigi thengnaba adubu maru oibani di khandaba asengbagi maramda oigani akiba nungtigi punsida phangnai adu karigi kibo poklibano wahangsi hangpam thoi aikhoina kaidongda ningsingde video si pukning changna taba haitragadi karisu kanaba phangloi maramde video si karigumba wakhal thogatpagi maramda nate video si nangna punsida karigumba achauba natraga apikba khongthang thangdokpa matamda nangna nasamakta thingjabagi maramdani sigi wakhal si ubadi phangde adu nangna lepa decision khudingmakki mangda mangna hana leptuna lei akibasina nangna karigumba ama tawdingaida ngamoi khalali akibasina nangbo hayeng tawni haiba wakhal bu namthaba ngamhande pikle khalibo wakhal sina misak amabo karisu nataba mi ama ohelei video sina loirakpada kibana maram oiraga nangna karigumba ama tawda thingba ngamhaloi sigumba wahai makhol khonjelsi hojik haraga hojik makhol thokte sina maram oiraga aikhoigi misak adugi wakhalda masak udaba ngamaroi habagi phaklang ama lanthokpo oithoktabagum khajindana thamjai phaklang si nangna ubadi phangde adu khongthang khuding nangna phaklang sigi wanglo lei nangbu karigumba ama tawdingaida ngamaroi khalhali aikhoida tai cheksinna leyu karigumba khudong thiningai oiba thabak amabu tawnaba khanganu wakhalgi dolan sagatkanu sigi wahai si yamna lai haina nangna khanbra commenta sigi wahai sigi maramda achum aral khara video post tawraga hana hairo sigumba wahai singsi taraga aikhoina khalli simak aibu achumba lambido pugani losing leiba matik chaba mai pakpa mi ama oihengani aikhoida kanana staklakte karigum ama tamba khangba khanba aikhoigi yamna maru oiba wakhal amani maithiba punsida thengnaba mai pakpagi lambini wafamsida kanana su maru oina takpifam thoi haiba khankhide masana khanba wakhalgi matungina hainingma khara haraga aikhoi ngasi su hingli aikhoida kanana su takpikhide maithiba tawraga hawgatlaga chatnaba hotnaba midu punsida karigumba anauba para ama khangnaba chatlibani kanana su haibifam thoi sigi maramda khajik thijinfam thoi khankhide aikhoida haiki akiba miyoibagi asonbani aikhoida haikide akiba karigumba amabu kalhanbagi lambini ngasi phawada misak amana makna phangingliba adu phangbada hotnabada maki lambidasu akiba karigumba matamda makna soidana phangnakhi thengnakhi adu mai pakpa amaga maithiba amagi marakta khetnaba haibabu mai pakpa wakhalna akibana haiba wabu thawoikhide aduga maithiba wakhalna akibagi wa taraga maithiba mi amagi lambiromda changsilli punamakta nangna nasamaki mangjaningai oiba thabak tawrakpadi nangna mapalda lauriba kihalliba makolsingsi nangwanda kanagumba amana haibada nate nangna makolsingsibu nasamakta haijaba horakpadagi nangi oina punsigi khudong thiningai oiba matang haido haurei nangi laibak nangi matung ina chatli laibakta tamamdababu nangna tamhanba ngami wasi taraga nangna thajaroi laibakta afaba tamhanba nangi khutta lei wahangdi laibakpu afaba karamna semgani nasamakta kihanba wabu mawa lawdabadagi nangna afaba laibak semgani ningsingbiyu nangi natik nate haiba wa asengma nate si nangbu kihanbagi marol amakaktani nangbu karigumba wahaina kihanba namthaba ngamhaloidabani sigi wahai si migi machilna mathang sandoi adubu loirakpada nangna aina awaba thengnaba mathau tai punamakna hainare haiduna chumle haiba nang yaningbro midi ngangningba ngangani commenta soidana video post tawraga yaningi yaningde hairau soidana ngasi nangna karisu tawba ngamde maithidi adu oirabadi nang mathangdasu maithigani karisu tawba ngamloi si kyam chumba wahangno kyam chumba paukumno maithirabadi ngamdrabadi haiba yai tamgada watli hawalakpagi maithibani thabak ama anauba lam anauba mafam amada nauna leirakpa city amada nauna leirakpa lambi khangde matamgi matungina lambi khanglakadabani mathangda karigumba thaba ama tawbada
hotnabada karigumba amana thingbagum ngammaroi phawbagum khallabadi nasamakta wahang hangu ai ngasi ngamde ngasi lambi masak khangde ai ngasi ngamdrabadi hayeng ai ngamgadra ngamloidra sigi wahangsi nasamakta hangu wasi ningsingu nangbu asonba amoina tharakpa nate nangbu karigumba ama tawhanbada thingbana nangna nasamakbu asonba ama oibagum phawribani ngaiko loidri yamna maru oiba kanagadaba wasing takho karor lising trani thoiga chambriga marfutragi mapu oriba SRK gi punsi wari suknatagi maki punumaktagi achawa film star ama oibagi nate maki punsida amuktang natana hanjina makpun namthabagi kihanbagi damak makpu maki laibakna mi singna matangna matamna yamna kanna hotnakhi mangonda haiki nangi natik nate Shahrukh Khan maki chahi 35 surakpada maki mapa sikhi khara makna punsida nungairakle khalakpa matamda makna chahi 15 surakpada maki mama amuk sikhi lambi takpinaba leikhide siguma matamda mising mama mapagi mateng makhada hingnei adu maki ni haibada kanasu leikhide phatraba taibangi asengbagi mangda mak mathomta lepkhi maramchina Shahrukh Khan gi punsida mak mai pakpa ama oikhibagi wari tanatana kanasu maki ni haiba leitaba matamda atobana makpu nangi natik nate nang karisu nate namthanabata hotnarakpa matamda makna ai laibak phatte haiduna tukthaduna leibagi mahutta makna masamaki laibakpu afaba ama semkhi makna film gi taibangda khongdarakpa matamda maki mateng pangbinaba kanasu leikhide khangnaba kanasu leiramde paisa su amata leikhide Mumbai da maki ni haibami kanasu leiramde misingna hai si nupasi mafamsida kuina leiba ngamloi mayamna khanakhi si maki matik nate mak sakthi hainasu makpu film kumankhide kharana hai hero gumba saknate kana amana hai romantic oiroi makhoi gi wapumana makpu thaja hannaba honakhi nang mafamsida chanade nangi natik nate ahanbada mangonda hero gi role pikhide apik pat acting tawankhi si pumbasi gi marakta mangonda su ai ngammoi khanba wakhal su lakhidaba nate mangna khanki ai kari tawadabno kyan tadre ai ngammoi ai laibak phatte ai matik chade akiba mangna masamakbu thajadaba wakhal su poklakhi numidang tumnandai khudingi makna masamakta wahang hangki aina hotnaribasi kanadrabadi ai kari tawgani adu karigumba khara thadokpadi tawkhide leptana chatpa masamakta thajadaba poklakpada amukka hanna masamakta thajaba purakpa makna masamakpo maral leiraba amagum tankhide makna khankhide si pumbasi aingonda ta karigi thoklibano makna wakhalsiga loinana leiba tamkhi aingonda mangjagadaba karisu leiti adubu aina phangbadi soidra ngami makna napalu makhada thamki tambabu mathakta thamki acting tamki dialogue delivery body language sigumbada makna makuptana tamki makna pithoknarakpada thajaba thadoktuna nungtigi hotnabada thajaba thamki makna kiduna leikhide makpu yadaba miga makna tinakhide atopna hainingba haibasu masana masamakpu kaidongda asona matik chadaba amani khankhide apikpa khanba wakhal chenba misingna haiki nang aikhoiga amatani adu makna khanki ai manadaba ama tawbagi lakpani punamaktagi maru oiba wadi makna leptana thabak tawbu thadokhide lambida maithiba phangnarakpadasu discipline bu ngakna chatkhi mak lepkhide ngasi maki result mi khudingi mangdani global star mayam nei jattoba maki mingta tabada wakalda thajadaba angpa ama phawali makna loikhrabasu prithvi sina loidri phawba maki ming mathatpa ngamlaroi zero dagi hero oikhiba punsi makna sangsangna utpa haibado oirabani hojiki misingdi lining labasu laida oijaba amagi wakalda lining laida oijaba thiraga lining bami tasengna lining bami amani hainingde hotnaba yaudana laitaning laga line karisu pirakloi sigi mamda video yawbani yengo channel da description da su haplonge Shahrukh Khan na su hotnaba da thajaki lining bada oijaba amaga loina lining khide atopna mangonda hairakpa nang matik chade makpu namthagada wabu mangna thawai khide nangi natik nate sigi wasi nangi laibak pu semde wasi nangi laibak pu hanna phattaba laibak to onthoi ayamba mising ningda leihobagi maram makna ngammaroi khankibana nate makna tapna thajaba horei ai mayamdagi awatba matik chadaba mini wasi masana thajajabadagi mak ningda leihoi piklingaidagi yumda khulda hanjina tabadagi cheksina hingu risk lawano si mayamna tawnadaba thabakni sigumba wasing taraga wakhal ngammaroi hana khalli
ꯁꯤꯗꯒꯤ ꯖꯦꯝꯁ ꯀ꯭ꯂꯤꯌꯔꯅ ꯏꯕ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠ ꯕꯨꯛꯅ ꯃꯤ ꯑꯃꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠ ꯕꯨꯛꯇ ꯀꯔꯤ ꯍꯥꯏ? You don't rise to the level of your goals. You fall to the level of your systems. ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯋꯥꯈꯜ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯗꯦ꯫ ꯅꯨꯡꯇꯤꯒꯤ ꯐꯥꯎꯕ ꯑꯄꯤꯛꯄ ꯑꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯃꯥꯏꯊꯤꯕ ꯑꯣꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯇꯧꯕꯗ ꯀꯤꯕ, ꯍꯌꯦꯡ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯑꯄꯤꯛꯄ ꯊꯕꯛꯇꯁꯨ ꯋꯥ ꯂꯩꯊꯣꯛꯄ, ꯅꯁꯥꯃꯛꯄꯨ ꯍꯧꯒꯠꯄꯗ ꯅꯁꯥꯃꯛꯅ ꯅꯝꯊꯗꯨꯅ ꯊꯝꯕ, ꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯍꯩꯅꯕꯤꯁꯤ ꯅꯪꯅ ꯇꯞꯅ ꯁꯦꯝꯖꯩ꯫ ꯁꯤꯅ ꯅꯪꯕꯨ ꯁ꯭ꯇꯣꯞ ꯊꯤꯡꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯏ꯫ ꯇꯞꯅ ꯑꯀꯤꯕ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯛꯇꯦ, ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯍꯩꯅꯕꯤꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯊꯧꯅꯥ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯐꯝꯗ ꯑꯩ ꯉꯝꯃꯔꯣꯏ ꯈꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯏ꯫ ꯁꯥꯍꯔꯨꯈ ꯈꯥꯟꯒ ꯑꯩꯈꯣꯏꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯀꯔꯤꯅꯣ? ꯃꯍꯥꯛꯅꯁꯨ ꯀꯤꯈꯤ, ꯃꯍꯥꯛꯁꯨ ꯃꯇꯣꯝꯇ ꯉꯥꯏꯈꯤ, ꯃꯍꯥꯛꯁꯨ ꯃꯥꯏꯊꯤꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯍꯣꯠꯅꯕꯗ ꯊꯥꯖꯈꯤ, ꯀꯤꯔꯒ ꯃꯐꯝ ꯑꯃꯗ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯐꯝꯗ꯫ ꯅꯨꯡꯇꯤꯒꯤ ꯑꯦꯛꯇꯤꯡ ꯇꯝꯈꯤ, ꯃꯉꯣꯟꯗ ꯀꯅꯥꯅꯁꯨ ꯊꯕꯛ ꯄꯤꯌꯨ ꯌꯥꯈꯤꯗꯕ ꯃꯇꯝꯗ ꯍꯣꯠꯅꯕ, ꯅꯨꯡꯉꯥꯏꯕꯗ ꯂꯩꯕꯕꯨ ꯊꯥꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯈꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯁꯤ ꯄꯨꯝꯕ ꯌꯥꯝꯅ ꯄꯤꯛꯄ ꯍꯩꯅꯕꯤ ꯉꯥꯛꯇꯅꯤ꯫ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯇꯤꯒꯤ ꯁꯔꯨꯛ ꯑꯃ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯄꯗ ꯑꯆꯧꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕ ꯅꯨꯡꯇꯤꯒꯤ ꯑꯄꯤꯛꯄ ꯍꯩꯅꯕꯤꯕꯨ ꯁꯦꯝꯗꯣꯛꯄꯒꯤ ꯄ꯭ꯂꯥꯟ꯫ ꯑꯍꯥꯟꯕꯗ, ꯆꯦꯟꯖ ꯑꯥꯏꯗꯦꯟꯇꯤꯇꯤ 2 minutes꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯁꯥꯃꯛꯇ ꯍꯥꯏꯌꯨ, ꯑꯩ ꯀꯤꯔꯕꯁꯨ ꯍꯧꯒꯠꯂꯒ ꯍꯣꯠꯅꯕꯗ ꯅꯤꯡꯍꯟꯗꯕ ꯃꯤ꯫ ꯑꯅꯤꯁꯨꯕꯗ, ꯐꯤꯌꯔ ꯑꯦꯛꯁꯟ ꯔꯨꯜ꯫ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯇꯧ꯫ ꯑꯦꯛꯖꯥꯝꯄꯜ, ꯄꯦꯖ ꯑꯃ ꯅꯨꯡꯇꯤꯒꯤ ꯄꯥꯕ, ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯄ, ꯅꯨꯡꯇꯤꯒꯤ ꯃꯣꯕꯥꯏꯜꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯃꯤꯅꯤꯠ ꯈꯔ ꯊꯝꯕ꯫ ꯅꯪ ꯀꯔꯝꯕ ꯇꯧꯒꯅꯤ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯎ꯫ ꯑꯍꯨꯝꯁꯨꯕꯗ, 10-minute rule꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯉꯛꯇꯕ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯃꯣꯕꯥꯏꯜ ꯑꯣꯐ ꯇꯧꯔꯒ ꯑꯣꯟ ꯇꯧꯅꯤꯡꯕꯒꯤ ꯉꯥꯏꯕ ꯉꯝꯂꯛꯇꯕ, ꯅꯪꯅ ꯅꯁꯥꯃꯛꯇ ꯍꯥꯏꯌꯨ, ꯃꯤꯅꯤꯠ 10 ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯍꯩꯅꯕꯤ ꯁꯦꯝꯗꯣꯔꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯅꯤꯠ 10ꯁꯤꯕꯨ ꯂꯥꯟꯊꯣꯛꯄ ꯃꯊꯧ ꯇꯥꯒꯅꯤ꯫ ꯁ꯭ꯇꯦꯞ 4ꯁꯨꯕꯗ, ꯑꯦꯚꯤꯗꯦꯟꯁ ꯈꯣꯝꯖꯤꯜꯂꯨ꯫ ꯅꯨꯡꯗꯥꯡꯗ ꯏꯌꯨ꯫ ꯅꯪꯅ ꯏꯒꯗꯕꯗꯤ ꯅꯪꯅ ꯉꯝꯃꯣꯏ ꯈꯟꯕꯁꯤꯡꯕꯨ ꯉꯝꯈꯤꯕꯁꯤꯡꯕꯨ ꯏꯒꯗꯕꯅꯤ꯫ ꯑꯩ ꯍꯧꯒꯠꯄ, ꯍꯥꯏꯕꯗꯤ ꯑꯩ ꯍꯧꯒꯠꯄ ꯇꯟꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯒꯠꯈꯤ꯫ ꯑꯩ ꯃꯣꯕꯥꯏꯜ ꯑꯣꯟ ꯇꯧꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯗꯦ꯫ ꯁ꯭ꯇꯦꯞ 5ꯗ, ꯀꯣꯟꯁꯤꯁꯇꯦꯟꯁꯤ, ꯀꯣꯟꯐꯤꯗꯦꯟꯁ꯫ ꯅꯤꯡꯁꯤꯡꯉꯨ, ꯀꯣꯟꯐꯤꯗꯦꯟꯁ, ꯅꯁꯥꯃꯛꯇ ꯊꯥꯖꯕ ꯍꯥꯟꯅꯗꯒꯤ ꯂꯥꯛꯇꯦ, ꯅꯁꯥꯃꯛꯇ ꯊꯥꯖꯕ ꯍꯟꯖꯤꯟ ꯍꯣꯠꯅꯕꯗꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯂꯥꯛꯏ꯫ ꯅꯪꯅ ꯄꯨꯟꯁꯤꯗ ꯅꯤꯡꯗ ꯂꯩꯍꯧꯕꯒꯤ ꯃꯔꯝ, ꯅꯪ ꯑꯁꯣꯟꯕ, ꯃꯇꯤꯛ ꯆꯥꯗꯕ ꯑꯃ ꯑꯣꯏꯕꯅ ꯅꯠꯇꯦ꯫ ꯅꯪꯅ ꯅꯤꯡꯗ ꯂꯩꯍꯧꯕꯒꯤ ꯃꯔꯝ, ꯅꯪ ꯃꯇꯝ ꯄꯨꯝꯕꯗ ꯑꯀꯤꯕꯒꯤ ꯋꯥ ꯏꯟꯗꯨꯅ ꯍꯤꯡꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯅ ꯍꯣꯠꯅꯕ ꯇꯧꯈꯤꯗꯦ, ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯈꯟꯗꯨꯅ ꯍꯤꯡꯈꯤ, ꯍꯌꯦꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯩꯊꯣꯛꯈꯤ꯫ ꯅꯪꯅ ꯑꯀꯤꯕꯕꯨ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯈꯤ꯫ ꯈꯪꯐꯝ ꯊꯣꯛꯄꯗꯤ, ꯅꯪꯅ ꯑꯀꯤꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯈꯤꯕꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯐꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗꯣꯛꯂꯕꯗꯤ, ꯇꯞꯅ ꯀꯤꯕꯒꯤ ꯃꯐꯝꯗ ꯊꯧꯅꯥ ꯐꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯆꯝ ꯆꯝꯅ, ꯅꯪ ꯑꯁꯣꯟꯕ ꯅꯠꯇꯦ, ꯅꯪ ꯁꯨꯞꯅꯇꯒꯤ ꯑꯁꯣꯟꯕ ꯂꯝꯆꯠꯄꯨ ꯅꯨꯡꯇꯤꯒꯤ ꯍꯦꯟꯒꯠꯍꯜꯂꯤꯕ ꯈꯛꯇꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯝꯊꯔꯝꯕ ꯋꯥꯈꯜꯁꯤꯡꯕꯨ ꯊꯨꯒꯥꯏꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯃꯄꯨꯡ ꯐꯥꯕ ꯊꯥꯖꯕ ꯄꯣꯛꯂꯒꯗꯤ, ꯆꯦꯅꯦꯜꯁꯤꯕꯨ ꯆꯥꯎꯈꯠꯍꯟꯕꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯀꯔꯝꯅ ꯆꯥꯎꯈꯠꯍꯟꯒꯅꯤ? ꯅꯪꯒꯤ ꯂꯥꯏꯛ ꯑꯃꯅ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯅ, ꯁꯤꯌꯔ ꯑꯃꯅ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯆꯦꯅꯦꯜ ꯑꯃꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯧꯍꯜꯂꯤ꯫ ꯆꯦꯅꯦꯜꯁꯤ ꯑꯐꯕ ꯆꯦꯅꯦꯜ ꯑꯃꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯈꯜꯂꯒꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯀꯔꯝꯕ ꯐꯠꯇꯕ ꯍꯦꯕꯤꯠ ꯅꯪꯅ ꯉꯁꯤ ꯍꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯀꯣꯃꯦꯟ ꯇꯧꯔꯛꯎ꯫ ꯊꯥꯒꯠꯆꯔꯤ꯫